ꯐꯖꯔꯦ ꯁꯛꯁꯤꯗꯤ ꯁꯛ ꯇꯥꯝꯅꯤꯌꯦ ꯃꯌꯥꯝꯒꯤ ꯃꯣꯕꯥꯏꯜ ꯂꯣ ꯀꯥꯏꯔꯦꯕꯀꯣ ꯑꯗꯨꯒꯤ ꯇꯦꯝꯄꯔ ꯑꯝꯇ ꯍꯥꯞꯆꯤꯟꯒꯦꯅ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ V2ꯗ ꯂꯥꯛꯑꯦ V2 ꯑꯅꯧꯕꯗꯨꯒꯅꯦꯕ ꯑꯁꯤꯒ ꯑꯩꯅ ꯁꯦꯂꯔ ꯁꯦꯠ ꯑꯝꯇꯪ ꯌꯦꯡꯅꯤꯡꯕ ꯑꯗ ꯀꯣꯏꯆꯠꯅ ꯀꯣꯏꯊꯤ ꯊꯤꯔ ꯐꯥꯎꯕꯅꯦ ꯑꯩꯅ ꯄꯥꯝꯖꯕ ꯁꯦꯂꯔꯁꯦ ꯑꯝꯇ ꯐꯪꯗꯦꯕ ꯑꯗꯣ ꯑꯁꯤꯒꯤ ꯄꯤꯡ ꯀꯂꯔꯒꯤ ꯐ꯭ꯔꯣꯛꯁꯦ ꯑꯃꯨꯛ ꯋꯥꯁꯀꯣꯠꯀ ꯌꯥꯎꯕꯅꯤꯗ ꯃꯆꯨꯁꯨ ꯏꯪ ꯏꯪ ꯂꯥꯎꯕꯅꯦꯕ ꯑꯩꯗꯤ ꯄꯥꯝꯗꯕꯅꯤ ꯂꯧꯔꯛꯇ꯭ꯔꯦ ꯑꯩ ꯐ꯭ꯔꯣꯛ ꯌꯦꯡꯉꯥꯏ ꯂꯥꯛꯄ ꯅꯠꯇꯦꯕ ꯁꯦꯂꯔ ꯌꯦꯡꯉꯥꯏ ꯂꯥꯛꯄꯅꯦꯕ ꯑꯗꯣ ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯄꯥꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯃꯥꯒꯤ ꯀꯩꯀꯩꯅꯣ ꯂꯩꯅꯤ ꯍꯥꯏꯗꯅ ꯃꯈꯥꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯃꯥꯒꯤꯁꯨ ꯃꯥꯅ ꯈꯜꯂꯤꯕ ꯐꯤꯁꯤꯡꯁꯦ ꯑꯩ ꯑꯃꯠꯇ ꯄꯥꯝꯗꯦꯕ ꯃꯥꯁꯨ ꯃꯁꯥꯅ ꯑꯄꯥꯝꯕ ꯐꯤꯗꯣ ꯃꯥꯅ ꯑꯗꯨꯝ ꯂꯧꯖꯗꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉꯛꯑꯅꯤꯕ ꯑꯗꯣ ꯑꯩꯅ ꯃꯥꯅ ꯈꯟꯕꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯁꯨꯄꯥꯝ ꯄꯥꯝꯗꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯁꯦ ꯖꯤꯟꯁ ꯁꯦꯠꯇꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯖꯤꯟꯁ ꯑꯣꯏꯅ ꯂꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒꯤ ꯕꯦꯒꯁꯦ ꯌꯦꯡꯉꯨꯁꯦ ꯑꯩꯗꯤ ꯀꯦꯞ ꯑꯣꯏ ꯃꯥꯜꯂꯦꯅꯅꯦ ꯇꯨꯄꯤ ꯑꯣꯏ ꯃꯥꯜꯂꯦ ꯌꯦꯡꯉꯨꯕꯕꯨ ꯕꯦꯒ ꯑꯣꯏꯔꯝꯃꯤꯅꯦ ꯎꯅꯦ ꯕꯦꯒ ꯑꯣꯏꯔꯝꯕꯩ ꯋꯥꯅꯦ ꯂꯨꯄꯥ 100ꯒ ꯄꯤ ꯁꯤꯒꯤ ꯕꯦꯒ ꯃꯆꯥꯁꯦ ꯄꯤꯛꯅꯤꯛ ꯀꯥꯛꯁꯤꯒ ꯂꯨꯄꯥ 100 ꯄꯤꯔꯤꯕ ꯁꯤꯁꯦ ꯏꯆꯦ ꯃꯤꯔꯥꯗ ꯂꯩꯕꯗꯣ ꯑꯆꯧꯕꯗꯨꯅ ꯍꯦꯟꯅ ꯐꯈ꯭ꯔꯦ 250ꯔ 150ꯔ ꯀꯩꯅꯣ ꯇꯥꯕꯅꯦ ꯏꯆꯦ ꯃꯤꯔꯥꯗ ꯑꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯐꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯆꯞ ꯃꯥꯟꯅꯕ ꯀ꯭ꯋꯥꯂꯤꯇꯤꯅꯦ ꯂꯨꯄꯥ 100ꯒ ꯄꯤꯅꯤ ꯁꯦꯠꯂꯒ ꯐꯝꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯔꯅꯤ ꯃꯃꯜ ꯈꯔ ꯇꯥꯡꯉꯁꯨ ꯂꯨꯄꯥ 1,900ꯅꯦꯕ ꯑꯗꯣ ꯈꯔ ꯇꯥꯡꯉꯁꯨ ꯁꯤꯅ ꯅꯨꯡꯉꯥꯏꯔꯅꯤ ꯑꯗꯣꯝꯗꯕꯨ ꯃꯥꯡꯈ꯭ꯔꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯍꯥꯖꯣꯟꯗꯣ ꯑꯥꯗ ꯂꯩꯔꯦ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦ ꯃꯥ अच्छा ठीक है मैं बाद में ले लूँगा अभी तो फिलहाल बाहर में ATMꯒꯤ ꯊꯕꯛ ꯂꯣꯏꯔꯦ ꯑꯗ ꯍꯧꯖꯤꯛ ꯒꯥꯔꯤ ꯇꯣꯡꯉꯒ ꯆꯠꯂꯦ ꯂꯥꯏꯟꯗꯒꯤ ꯐ꯭ꯂꯤꯞꯀꯥꯔꯠꯇꯒꯤ ꯑꯆꯧꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦ ꯑꯟꯕꯣꯛꯁꯤꯡ ngasi ta thungarini kaino re yaro sakpa yade anila kalau ne sakpa yade pamjana chu ri ni me ya ai punchi ai khusi ai chaning sini Kanam Mathau tade kai no iwana cha na bai na lei bi ba sibu ai ke do we cha ru na ba cha ni ha je ni cha je ai no pa na je chao ha na phải chào bị biết đấy về lấy đấy cái đồ với sao rồi sao đấy ai được ban dài được cái nào mà thâu tạt này giờ nào ngồi với mày thằng nó ban nó dài thì cái lắm thì mới thâu tạt được coi tao không thằng nó ban dài đi luôn á hảo ấy Diền mà tum bà ra rồi hảo ấy